Kuki Narco Terrorist na chatharakliba laan asida Iramdam Manipur kannaba damak Thawai pontha pikhraba Arambai Tenggol Athouba Singi imung ichil inao kharana shenkhai thumkhai ki Thabak chathariba se yaragadi khudak Leppiu haina Arambai Tenggol Relief and Support Team ki Commander Udoy Khuman appeal tawrakli hiramasiga mari leinana ngasi mantri pukrida leiba Arambai Tenggol Relief and Support Team ki office ta pangthokpa pau gi mifam amada wafam singa se phongdokleduna mahakna makhatana hai Kuki Narco Terrorist Singna chatharakliba laan asida Iramdam kannaba damak Thawai pontha pikhraba Arambai Tenggol Athouba Singi imung ichil inao kharana shenkhai thumkhai tawbagi Thabak chathariba se yaragadi khudak Leppiu amaromda Arambai Tenggol Athouba Singi imung sel tonkiba leirabso imung manunggi awaba ubiraga ka hena sel thaujinbana chingbagi thabak ase tawbiganu haina mahakna makhataki ngasi ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯨꯛꯅꯤꯡ ꯆꯥꯄꯣꯛ ꯂꯣꯏꯅꯅ ꯅꯣꯛ ꯆꯥꯄꯣꯛ ꯂꯣꯏꯅꯅ ꯋꯥꯐꯝ ꯈꯔꯗꯨ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯁꯦꯡꯈꯥꯏ ꯇꯨꯡꯈꯥꯏꯒꯤ ꯊꯕꯛ ꯆꯠꯊꯕꯤꯔꯤꯕꯁꯤ ꯌꯥꯔꯒꯗꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯟꯅ ꯋꯥꯅ ꯂꯩꯔꯤꯕꯁꯤꯡ ꯃꯊꯛꯁꯤꯗ ꯍꯦꯟꯅ ꯋꯥ ꯄꯤꯕꯤꯗꯅꯕ ꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯟ ꯇꯣꯟꯅꯈꯤꯕ ꯑꯃ ꯂꯩꯔꯒꯁꯨ ꯌꯥꯔꯒꯗꯤ ꯑꯊꯧꯕꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯁꯦꯟ ꯊꯧꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯗꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ